Nong Kanna Churaba Yai, Faoba ngasi nungthil phongkhiba Kangleipakki Maira Pausedagi Laukhatjabane. Indian Meteorological Department ki report matungin lakadoriba numit nini asida Manipur yauna awang nongpoki state singda akanba nong churaba yai haire. Report asigi matungin kha thangba peninsula gi saruk singdasu akanba nongsit ka loina nong churagani haire. June Mari Faoba school Suti Laothokhre Faoba ngasi nungthil phongkhiba pandam pausedagi laukhatjabane. Manipur leingaki makhada leiriba school sing aided school sing private school amadi central school pumnamak tha asigi mari fauba suti oigane. Masigi matangda ngasi education s director L Nandakumar na order ama thokre cyclone remal gi iwai inil na maram oiduna Manipur da hauki bachayol asida chukhiba akanba nong na state asigi mafam kaya ising ichawgi awaba mayok nariba sigumba phibam asi yenglaga Manipur leingaki makhada leiriba school sing aided school sing private school sing amadi central school gi admission process na chingba leptuna lakhiba adu tha asigi mari fauba makha tana lepkhigani haire. Maram asina mari leinaba general education officer singna magi jurisdiction singda order asi thabak oina pangthoknaba khangankhre. Churachandpur Khumujamba Meitei Leikaida Kukisingna Keithel Onthoknaba Hotnarakpadagi Manipur police na Tankhaikhre Meeoi kun mari Fakhre. Faoba ngasi nungthil phongkhiba kangla pausedagi laukhatjabane. Chin Kuki narco terrorist singna mamang sahi 2023 gi May 3 dagi khanghaudana Meitei miyamda landarakhiba aduda Churachandpur da khundaba Meitei sing tanthokpaga loinana yummai thakhibadagi hangduna lehoriba Churachandpur da leiba Khumujamba Meitei Leikaida Kukisingna Keithel Onthoknaba Hotnarakpa adu Manipur police personnel singna Tankhaikhre Meeoi kun mari fajinkre. Hiram asiga mari leinana Manipur police na social media gi platform ma da thagalakpa cherol ama da hai Churachandpur da leiba Khumujamba Meitei Leikai ase Kukisingna Keithel onthokle haina ngarang social media da viral oirakhe. Paw adu hektabaga Manipur police ki personnel singna mafam adu da sangsinduna Keithel phamlamba Meeoi sing adu ngarang nungthil takthokhe. Mafam adu da Keithel phamlamba Meeoi kun mari police na detain tawraba matung PR bond da thadokhe. Meeoi sing aduna yonabagi tamak purakhiba polam sing aduna takpade Khumujamba Leikai ase miyam ki Keithel onthoknaba Thourang tawrokpane. Khumujamba Meitei Leikaida pamdaba thokdoksing thoktanaba police sing ngak senbagi thabak chathaba haure. Hairiba mafam asida logi wangmada thabak tawba amasung lam khopsilakpa singdagi ngak thoknaba amadi Supreme Court ki guideline matungina mafam asi ningthina ngak senduna thamgani haiduna Manipur police ki warol asina makha tarakle. Indian Security Force na KNB ga manaraga Naga Army da Leptana attack Chathari IM. Faoba ngasi nungthil phongkhiba pandam pausedagi laukhatjabane. Indian Security Force na Kuki National Army KNB ga manaraga Naga Army gi mathakta Leptana attack Chathari haina NSN na maral sikhre. NSN IM na May 18 da thadorokpa cherol amaga mari leinana Ukhrul Times na phongba pauda haukiba chayol khara asida Indian Security Force na KNB ga pullaga Naga Army singi mathakta Leptana attack Chatharakpadagi local Meeoi kaya amasu leifam khangdana lanjenare Assam Rifles amasung para regiment na Kamjong district ki Indo-Myanmar border da ngak senbagi thabak laukhatpaga loinana makhoina Myanmar gi Kuki lalauba singbuna sangthok sangsin tawhanduna maning tamhalle aduga Kuki nataba Meeoi amata border lanthok lansin tawba yahandana thamle. Faoba sina makha taraduna Myanmar junta gi mayokta Democratic Alliance Army gi banner makhada Myanmar da operate tawriba KNB da border lansin duna khusu khulai kaya leptana supply tawre. Hairiba Thabaksing asida Indian Army na mapung phana sawgatle. Amaromdana Indian Security Force na aronba mawongda KNB ga lautunaraga Wesiagi ningtam yawal lupsing oiriba NSN IM amasung Meitei Revolutionary singi mathakta attack Chathari haina su phongdokle. Haujik Kamjong district ta changsilaktuna leiriba Myanmar gi Kuki refugee sing asibu Assam Rifles na sizinaduna aronba lalong kaya amasu Chathari samna hairabada kunmathoi suba para regiment amasung nipan suba Assam Rifles ki commando makhada Bangladesh Myanmar amasung Manipur gi Kukising punsinduna KNB semgatpane makhoi gi pandamde Naga Army amasung Wesiagi laloglup singi mathakta landa chathavane. NSN IM gi cheroladuna makha taraduna lup asina kumjali singamaga chamapan marfu draga tareta India government ka ceasefire tawnaduna political dialogue chathaduna laklivane. Asigumba phibam asida Assam Rifles na Naga Army gi mathakta chatharagliba thawong asimag aranbane. Assam Rifles na NSN bu makhoi gi makhongda yuba tum oina khalle
Dimapur da leiriba Hebron designated camp da Faoba Indian Security Force na KNAB ga khusamnaraga drone chingba sizinaduna mikup nahum singna senabagi thabak kangkhalakli haina su phongdorokle Chingi district mari da Paikhatkadaba Chaokhat Thourangi Thabaksing Paikhatpidre Haina Kuki MLA Tarana Donor Ministry da Wakatkhre Pawasi Kangleipaki Maira Pause dagi Laukhatchavane Mamang sahigi May ahum dagi haurakiba irang asina maram oiraga Maruwaina Churachandpur Kangpokpi Tengnopal amadi Ferzol district da Paikhatkadaba Chaokhat Thourangi Thabak Thouramsing Paliba laingak asina mirai bide haina irang asi haubadagi Manipur da leiraktriba minister ani yauna Kuki MLA singna Ministry of Development of Northeastern Region donor gi union minister da ayiba cherol thaduna Wakatkhre haire mamang thaki tangkun mapan da ministry asida thaba ayiba cherol adugi matungin na haujik paliba laingak asina hairiba district sing asida midyang sangbidavana Chaokhat Thourang amadi laingak lon da phibam sokle cherol aduna makha taraduna hai haukiba chahi amagi mamang dagi Tribal MLA sing the Piba Special Development Fund gi lupa crore ama yauna atay fund sing paliba laingak asina thingzin khibadagi hairiba mafam sing asida Chaokhat Thourang gi thabak thauram sing leptuna leire haina palle loinana Manipur gi waina Paikhatkadaba Chaokhat Thourang gi thabak thauram sing gi oiba priority list ama Northeast Council da thagat khibada hairiba district sing asigi yaude haina su palle Hiram asigi matang da ministry na bidyang sangbaga loinana kumjali singani kunmari kunmanga gi development program sembada Churachandpur Kangpokpi Tengnopal amadi Ferzol district isu yaubi yu haina minister Letpau Haukip Nemsa Kipzen MLA Haukolen Kipzen MLA Khaute Nungsanglur Simte Sinlun Thang Kimnio Haukip Hangsing Paulelal Haukip Letjanmang Haukip amadi Bungjamang Baltena Khuyek Piduna Pisin Bacherol aduna palle